ꯄꯨꯝꯅꯃꯛꯄꯨ ꯃꯉꯥꯡ ꯃꯨꯚꯤ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯣꯔꯔ ꯗꯔꯃꯥ ꯀꯦꯇꯦꯒꯣꯔꯤꯗ ꯆꯟꯕ ꯂꯥꯁ ꯁ꯭ꯇ꯭ꯔꯣ ꯍꯥꯏꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤꯜꯝ ꯑꯁꯤ 2023ꯒꯤ ꯑꯣꯛꯇꯣꯕꯔ 6ꯇ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅꯤ. ꯐꯤꯜꯝ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡꯁꯤꯡꯗꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 5.5, Rotten Tomatoesꯇ 80%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯉꯤ, ꯑꯗꯨꯒ Google ꯌꯨꯖꯔꯁꯅ 71%ꯒꯤ ꯂꯥꯏꯛ ꯄꯤꯔꯤ. ꯐꯤꯜꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯂꯥꯟ ꯁ꯭ꯀꯣꯠ ꯅꯤꯜ. ꯐꯤꯜꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯅꯦꯟꯁꯤ ꯑꯣꯁꯕꯣꯔꯟꯒꯤ ꯁꯛꯇꯝꯗ ꯖꯦꯁꯤꯀꯥ ꯕꯦꯜꯀꯤꯟ, ꯅꯦꯟꯁꯤꯒꯤ ꯃꯄꯥ ꯑꯦꯗꯋꯥꯔꯗ ꯑꯣꯁꯕꯣꯔꯟꯒꯤ ꯁꯛꯇꯝꯗ ꯖꯦꯔꯦꯃꯤ ꯁꯤꯁꯇꯣ, ꯕꯣꯕꯤꯒꯤ ꯁꯛꯇꯝꯗ ꯖꯣꯖꯤ ꯕꯦꯂꯤ ꯑꯣꯇꯥꯅꯤ, ꯖꯦꯛ ꯀꯣꯂꯤꯟꯁꯀꯤ ꯁꯛꯇꯝꯗ ꯇꯦꯂꯔ ꯀꯣꯋꯥꯜꯁꯀꯤ. ꯍꯧꯖꯤꯛ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕꯗ ꯍꯣꯇꯦꯜ ꯑꯃꯗ ꯃꯤ ꯑꯁꯤꯕ ꯈꯔ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯠꯂꯛꯏ. ꯃꯐꯝꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯎꯠꯊꯣꯛꯇ꯭ꯔꯤ. ꯍꯧꯖꯤꯛ ꯐꯤꯜꯝ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯎꯠꯂꯛꯏ. ꯆꯥꯎꯔꯕ ꯐꯤꯜꯗ ꯑꯃꯗꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯇꯧꯕꯗꯨ ꯎꯠꯂꯛꯏ. ꯃꯥꯒꯤ ꯃꯃꯤꯡꯅ ꯅꯦꯟꯁꯤ. ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯂꯝꯃꯤ. ꯃꯥꯒꯤ ꯔꯤꯖꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯅꯦꯟꯁꯤꯗꯨ ꯃꯁꯥꯗꯨ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯏ. ꯍꯣꯇꯦꯜ ꯑꯗꯨ ꯃꯥꯒꯤ ꯃꯄꯥꯅ ꯍꯥꯡꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯤ. ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯥꯎ ꯂꯣꯏꯈꯤꯗꯨꯅ ꯂꯝꯒꯥꯡꯗ ꯂꯦꯞꯈ꯭ꯔꯦ. ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯒ ꯃꯈꯣꯡꯅ ꯑꯣꯏꯅ ꯆꯠꯄ ꯍꯧꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯌꯥꯎꯕ ꯕꯣꯕꯤꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯦ. ꯃꯗꯨꯗꯒꯤ ꯕꯣꯕꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯅꯦꯟꯁꯤꯅ ꯊꯧꯔꯒ ꯕꯣꯕꯤꯅ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯂꯥꯛꯏ. ꯍꯣꯇꯦꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯦꯟꯁꯤꯗꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯃꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯃꯗꯤ ꯍꯣꯇꯦꯜ ꯑꯁꯤ ꯅꯪꯅ ꯀꯨꯞꯅ ꯁꯦꯟꯅꯔꯣ. ꯑꯩꯗꯤ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯕꯅꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯗꯥꯡꯁꯤꯗ ꯂꯩꯔꯔꯣꯏ." ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯦꯟꯁꯤꯗꯨ ꯍꯣꯇꯦꯜ ꯑꯗꯨ ꯉꯁꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ. ꯅꯦꯟꯁꯤꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯅ ꯖꯦꯛꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯖꯦꯛꯇꯨ ꯀꯌꯥ ꯍꯩꯅꯗꯦ, ꯑꯗꯨꯅ ꯕꯣꯕꯤꯕꯨ ꯁꯤꯗ ꯂꯩꯍꯧꯅꯕ ꯍꯥꯏꯕꯤꯌꯨ." ꯅꯦꯟꯁꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯋꯥ ꯑꯗꯨ ꯖꯦꯛꯇ ꯍꯥꯟꯅ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ. ꯅꯦꯟꯁꯤꯗꯨ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ. ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯑꯣꯔꯛꯏ. ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯖꯦꯛꯁꯨ ꯎꯔꯛꯏ. ꯖꯦꯛꯇꯨ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯒ ꯖꯦꯛꯅ ꯅꯦꯟꯁꯤꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯃꯤ. ꯖꯦꯛꯅ ꯅꯦꯟꯁꯤꯗ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨ "ꯅꯪꯒꯤ ꯕꯕꯥꯗꯤ ꯈꯪꯂꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯦꯟꯁꯤ ꯖꯦꯛꯀꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ. ꯇꯟꯖꯥꯗꯨꯗ ꯅꯦꯟꯁꯤꯒꯤ ꯃꯄꯥꯁꯨ ꯊꯣꯔꯛꯏ. ꯅꯦꯟꯁꯤ ꯃꯄꯥ ꯎꯕꯗꯨꯗ ꯃꯁꯥꯁꯨ ꯏꯄꯥ ꯄꯥꯈꯠꯂꯦ, ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯊꯑꯣꯏꯅ ꯅꯦꯟꯁꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯅꯦꯟꯁꯤꯒꯤ ꯃꯄꯥꯅ ꯖꯦꯛꯇ "ꯑꯔꯥꯛꯄ ꯀꯁꯇꯃꯔꯈꯩ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯅꯦꯟꯁꯤꯅ ꯄꯥꯡꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯅꯦꯟꯁꯤ ꯖꯦꯛꯀ ꯂꯩꯍꯧꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯨꯗ꯭ꯔꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯅ ꯃꯄꯥꯗ ꯆꯠꯀꯗꯧꯔꯤꯕ ꯃꯤꯇꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯃꯤꯇꯤꯡꯅꯣ ꯍꯪꯂꯝꯃꯤ. ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ, ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ. ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯄꯅꯤ." ꯃꯄꯥꯅ ꯉꯁꯥꯏ ꯃꯤꯇꯤꯡ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯝꯂꯦ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯅꯨꯡꯁꯤꯕꯗꯨ ꯁꯦꯌꯔ ꯇꯧꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ. ꯁꯤꯒꯤ ꯃꯇꯨꯡ ꯅꯦꯟꯁꯤ ꯑꯃꯗꯤ ꯖꯦꯛꯇꯨ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ. ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯏꯪꯅ ꯊꯕꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯒꯦꯡ ꯈꯔ ꯕꯥꯏꯛ ꯊꯧꯔꯒ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯤ. ꯕꯥꯏꯛꯁꯤꯡꯗꯨ ꯍꯧꯅ ꯍꯧꯅ ꯉꯪꯂꯒ ꯊꯧꯔꯤ. ꯃꯈꯣꯏꯅ ꯊꯦꯕ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ. ꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯁꯇꯃꯔꯁꯤꯡ ꯂꯥꯛꯄꯗ ꯍꯩꯅꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯦꯟꯁꯤꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯦꯟꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠ ꯅꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯂꯛꯏ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃꯃꯝ ꯂꯣꯏꯅ ꯎꯞꯄꯤ. ꯃꯈꯣꯏꯅ ꯅꯦꯟꯁꯤꯗ ꯆꯥꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ. ꯅꯦꯟꯁꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯥꯅ "ꯅꯈꯣꯏ ꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯄꯨꯂꯤꯁ ꯀꯧꯒꯅꯤ" ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ.
Magi wadu tara fawa nupasing adu haugalaktabaduda Nancyna phone adu paikhatuna police da phone tawba sarame. Aduragi nupasing adu haugalaga Nancy gi manak changsilaga nupa amana hujikidi aikhoi chatle amuk hana lakhini hairame. Makoina Nancy da yam uset thawoidna laknabadu ubada hotel aduda thabak tawriba ataising aduna Nancy da onsilaga karemdana noklamme. Madudagi Nancy du yamna saurami. Nancy du saubadagi hotel gi staff sing adu magi manakta lau hairaga wa hairame. Aiha asi nakhoi manager ni aduna aibu nakhoi na ikai khumnafam thoi aduga aina haiba wa khuding noina inba haiba se noigi na thauni ai hotel asigi mapuni nakhoi na khangdra male magi watura jegna amu masidi nangi baba gi hotel ni nangi sharuk amata yaude aduga aikoina nangonda gi su hena tawba ngami haiba si khangjelo jeki wadura Nancy tu mai hauna sauduna jekbu hotel atuda makhata na thabak yawba yararoi haiduna tanthokrame Nancy na harakliba wadu jek nglamme jekna amu harai aibu thabaktagi lokthokpa haibase nangi natik natte maduda Nancy na aina manager oina leibani aduna aigi order ingadabane Nancy gi mawong aduda jek tu sauna magi apron du lokthokuna thanamlaga hotel adugi mapanda thokre Nancy na tawribadu mathwai nungai mandabadagi tawkhibane mana tawribadu masa mathomta karino haiba gyan ngaucherame Nancy to washroom da changlaktuna mamai mamit tatholaga masadu ngahak ingthana ba honajai mana washroom dagi thorakpada Bobby leptuna leirambadu ure Bobby na Nancy da hairai ai ngasigi nungdang hiti sida leiraga nangi nating panglage jeksu nangna tanthokhrabani na nang natomda nungdang sida leiba nungairoi Nancy to Bobby gi wadu da hena saroklame mana khallibana Bobby na magi awabadu usinnaduna maga naksinaba yanaba honaduna khudong chawa launaba honabani haina khankhre Nancy na sauna hairai nanga iga wakhal chanaroi nangna aigi awabase usinnaraga aiga naksinanaba honarakano Nancy gi wadu tabada Bobby du aduki matik mathamoi shokre Bobby panthaba tawtana mafam adudagi thokre pungkhara haukhiduna staff sing adu magi mathau loiraga hannakre hojik Nancy du matomta ngaihore nungdang tu ma matomta hotel aduda chairiba mayam du loisilame Nancy du mapada phone tawduna wari chanarame mana jek tu hotel dagi tanthokre haina mapada tamlame wahai du tabada mapadu ngaklamme adrogi Nancy na amu jek na mabu karem kathai nei mangonda respect amata utte mayamang da ikaiba pibani haina tamlame hojik Nancy gi mapadu nungdang du ma Nancy du hotel da matomta leirani khanbada adugi matik nungai taba faurame mapana Nancy da section layu aduga problem ama leibaga khangala u haina hairame mathangi senda Nancy du akiba amata yaudana music thadana nungaina lerame adubu mahangna nungairiba adu matam sangna chatlamde ngasai nungthenda laamba geng kangbu nupa sing adu magi hotel mamangda leptuna leibadu Nancy na urai Nancy du makhoi ubadu da yam thina saurame mahangna geng sing adu tanaba microphone adu sijanaduna nakhoi chatlu natrabadi police takani haina laurame mana adumna lauringai tanjadu da hotel adugi thong amani thongnau sing adu hangdoktuna leibadu Nancy na urai police na hotel asi yorokpada matam kuina sangani kaigumba nupa sing aduna mabu hatke tukke toroklabadi police yorokpadu nanglaro haibasi Nancy na khangi asomna khallaba tungda Nancy na panthaba tawdana thongnau sing adu prapra lonsillame sigi matung mana police ta phone tawduna geng khara magi hotel mamangda bai koithok thauduna leire haina tamlame police aduna athubada inspector ama tharake haraklame mana phone adu hek thambaga hotel adugi thongnau singda maikai khudingdagi thilaklame Nancy kimanduna table makha amada paktharaga lole koina thongnau adu thilaba tungda chap amung lekhre Nancy wakhal du khitang yang thoklame tanja adu da amuk kanagumba amana thongda thilai Nancy amuk hena masadu akiba fauduna thak niklamme handakti police ama mapanda leptuna leibadu Nancy na urame pandhaba tawdana Nancy na thong adu hanglame police aduna hotel adugi manung kochang changduna yenglame adubo atopa mi sing leibagi khudam amata phanglamde fajana check adu tawba loibaga khudong thiba yabagi khudam amata phangde haina lagliba police aduna police station da report pirame police aduna Nancy na ngasai harakliba sing adu Nancy gi bhamna sagatpa hallucination na oiraga mamitta panguda uba oirangani haina khalame police aduna mahakna Nancy bu kiba fanaba Nancy gi manakta ngahak leitharage haina khalame police aduna Nancy da coffee ama semaknaba hairame Nancy masadu ipa pakhatna yai hainadaba
ꯑꯀꯤꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯦꯟꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯍꯥꯏꯔꯒ ꯅꯦꯟꯁꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯒꯦꯡꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯅ ꯅꯪꯅ ꯏꯔꯦꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯐꯖꯅ ꯇꯧꯔꯨ ꯂꯥꯎ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯅꯦꯟꯁꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯒꯥꯔꯥꯖꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯜꯂꯦ ꯃꯥ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯀꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯊꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯕꯣꯕꯤ ꯂꯥꯛꯄꯗꯨ ꯎꯔꯝꯃꯦ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯕꯣꯕꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯒꯦꯡꯁꯤꯡ ꯑꯗꯨꯁꯨ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯦꯟꯁꯤꯅ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯑꯃ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯁꯥ ꯗꯥꯏꯔꯦꯛ ꯂꯥꯛꯎ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡ ꯒꯦꯡꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯕꯣꯕꯤꯒ ꯅꯦꯟꯁꯤꯒ ꯐꯥꯖꯤꯜꯂꯝꯃꯤ ꯅꯦꯟꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯥꯒꯤ ꯀꯥꯔ ꯁꯣꯗꯨ ꯃꯃꯤꯠꯇ ꯎꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯅꯦꯟꯁꯤꯒꯤ ꯃꯆꯤꯟꯕꯥꯟꯗꯨ ꯇꯦꯞ ꯑꯃꯅ ꯅꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯦꯟꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯁꯥ ꯀꯟꯖꯅꯕ ꯃꯥꯕꯨ ꯀꯥꯗꯨꯗ ꯄꯨꯁꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯅꯦꯟꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕꯗꯗꯤ ꯅꯦꯟꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯌꯥꯎꯕ ꯄꯤꯇꯦ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯕꯣꯕꯤꯁꯨ ꯉꯁꯥꯏ ꯄꯨꯜꯂꯒ ꯂꯩꯍꯧꯕꯗꯨ ꯅꯥꯟꯊꯣꯛꯂꯒ ꯒꯦꯡ ꯀꯥꯡꯕꯨ ꯑꯗꯨꯒ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯛꯁ ꯂꯣꯏꯅ ꯂꯧꯊꯣꯛꯂꯕꯅꯤꯅ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯒꯦꯡꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯅꯦꯟꯁꯤꯅ ꯈꯪꯂꯝꯃꯤ ꯅꯦꯟꯁꯤꯅ ꯄꯦꯟꯗꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯦꯟꯁꯤꯅ ꯉꯁꯥꯏ ꯃꯈꯣꯏꯗ ꯎꯠꯂꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯦꯟꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯕꯣꯕꯤꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯍꯪꯒꯠꯇꯨꯅ ꯃꯨꯜꯂꯛꯏ ꯖꯦꯛꯇꯨ ꯍꯣꯇꯦꯜꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯍꯥꯛ ꯅꯦꯟꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯝꯃꯤ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯦꯟꯁꯤꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡ ꯖꯦꯛꯇꯨ ꯄꯤꯇꯦꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯍꯣꯇꯦꯜꯗ ꯂꯥꯛꯂꯝꯕ ꯒꯦꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯖꯦꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯇꯧꯔꯒ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯁꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯦꯡꯁꯤꯡ ꯑꯗꯨꯅ ꯖꯦꯛꯄꯨ ꯀꯤꯔꯝꯃꯤ ꯖꯦꯛꯅ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯗꯥꯟꯁ ꯇꯧꯍꯜꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯦꯡꯁꯤꯡ ꯑꯗꯨ ꯖꯦꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯦ ꯖꯦꯛꯄꯨ ꯀꯤꯔꯦ ꯍꯥꯏꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯖꯦꯛꯅ ꯄꯤꯇꯦꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯇꯦꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯉꯝꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯖꯦꯛꯅ ꯄꯤꯇꯦꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯉꯁꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯎꯠꯂꯝꯕ ꯃꯥꯛꯁꯤꯡ ꯑꯗꯨ ꯈꯨꯝꯒꯠꯂꯒ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯅꯦꯟꯁꯤꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯦꯅꯦꯖꯔꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯅꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯕꯗꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯃꯌꯥꯝꯗꯨ ꯅꯦꯟꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯖꯦꯛꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯨꯒ ꯃꯄꯥ ꯆꯥꯗꯨꯅ ꯖꯦꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ ꯕꯣꯕꯤꯁꯨ ꯖꯦꯛꯀꯤ ꯀꯥꯡꯕꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ ꯃꯥꯅ ꯖꯦꯛꯀꯤ ꯀꯥꯡꯕꯨꯗ ꯌꯥꯎꯔꯤꯕꯅ ꯖꯦꯛ ꯍꯣꯏ ꯀꯥꯡꯕꯨꯅ ꯅꯦꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯒꯤꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯥꯎꯁꯤꯜꯂꯒ ꯅꯦꯟꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯕꯒꯤꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯅꯦꯟꯁꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯕꯣꯕꯤꯗꯨ ꯖꯦꯛ ꯍꯣꯏ ꯀꯥꯡꯕꯨꯒ ꯄꯨꯟꯗꯨꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯖꯦꯛ ꯍꯣꯏ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯅꯦꯟꯁꯤꯕꯨ ꯃꯈꯣꯏꯅ ꯀꯤꯍꯟꯕ ꯌꯥꯕ ꯀꯤꯍꯜꯂꯤ ꯑꯗꯨꯗꯒꯤ ꯅꯦꯟꯁꯤꯅ ꯄꯨꯂꯤꯁ ꯍꯦꯛ ꯀꯧꯕꯗꯒꯤ ꯃꯈꯣꯏ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯝꯃꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯒ ꯅꯦꯟꯁꯤꯒ ꯊꯣꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯄꯨꯂꯤꯁ ꯑꯁꯤ ꯍꯥꯠꯂꯤꯉꯩ ꯇꯟꯖꯥꯗ ꯕꯣꯕꯤꯗꯨ ꯃꯥꯒꯤ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯂꯒ ꯅꯦꯟꯁꯤꯕꯨ ꯀꯟꯅꯕ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯁꯤꯟ ꯑꯁꯤꯅꯤ ꯉꯁꯥꯏ ꯅꯦꯟꯁꯤꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯕꯣꯕꯤ ꯎꯈꯤꯕ ꯑꯗꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯍꯪꯒꯠꯇꯨꯅ ꯎꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯕꯣꯕꯤꯗꯨ ꯖꯦꯛ ꯍꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯈꯪꯕꯗꯒꯤ ꯅꯦꯟꯁꯤꯅ ꯕꯣꯕꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯉꯁꯥꯏ ꯅꯦꯟꯁꯤꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯁꯣꯛꯂꯕ ꯄꯤꯇꯦꯗꯨ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯣꯏꯕꯅ ꯃꯤ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯕꯣꯕꯤꯅ ꯅꯦꯟꯁꯤꯒꯤ ꯀꯥꯔꯒꯤ ꯁꯣꯗꯨ ꯎꯕꯗꯒꯤ ꯁꯣ ꯑꯗꯨ ꯃꯥꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯃꯛꯇꯗ ꯖꯦꯛꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯦꯟꯁꯤꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯛꯇꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯊꯨꯕꯗ ꯅꯦꯟꯁꯤꯕꯨ ꯐꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯣꯕꯤꯗꯁꯨ ꯅꯦꯟꯁꯤꯕꯨ ꯇꯥꯟꯅꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕꯣꯕꯤꯅ ꯖꯦꯛꯀꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯑꯣꯏꯅ ꯊꯤꯜꯂꯛꯂꯝꯃꯤ
ꯇꯟꯖꯥꯗꯨꯅ ꯅꯦꯟꯁꯤꯒꯤ ꯃꯄꯥꯁꯨ ꯅꯦꯟꯁꯤꯗꯨ ꯀꯃꯥꯏ ꯇꯧꯔꯤ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯄꯥꯏꯈꯠꯇꯔꯦ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯅꯦꯟꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯦꯟꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯂꯪꯁꯤꯟꯕꯗ ꯃꯃꯥꯏ ꯑꯗꯨ ꯄꯣꯛꯂꯝꯃꯦ ꯅꯨꯄꯥ ꯑꯗꯨ ꯃꯩꯆꯥꯛ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯅꯦꯟꯁꯤꯗꯨ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯔꯦꯁ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯕꯣꯕꯤꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯦꯟꯁꯤꯗꯨ ꯇꯦꯕꯜ ꯃꯈꯥꯗꯨꯗ ꯄꯥꯛꯊꯔꯒ ꯇꯞꯅ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯅꯦꯟꯁꯤꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯕꯣꯕꯤꯗꯨ ꯉꯁꯥꯏ ꯃꯥꯅ ꯅꯦꯟꯁꯤꯒꯤ ꯀꯥꯔ ꯁꯣ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯅꯦꯟꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯟꯁꯤꯗꯨ ꯀꯥꯔ ꯁꯣ ꯑꯗꯨ ꯐꯪꯂꯕꯗ ꯄꯟꯊꯕ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯖꯦꯛꯅ ꯃꯥꯕꯨ ꯐꯪꯈꯤꯗꯨꯅ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯃꯇꯨꯡꯗ ꯊꯥꯡ ꯁꯨꯔꯤꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯤꯔꯦ ꯖꯦꯛꯇꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯖꯦꯛꯇꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯊꯧꯗꯣꯛꯇꯨ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯁꯥꯔꯤꯕꯅꯤ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯗꯁꯥ ꯇꯥꯔꯔꯣꯏ ꯈꯟꯕꯒꯤꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯁꯣꯝꯗ ꯅꯦꯟꯁꯤꯗꯨ ꯃꯁꯥ ꯂꯦꯡꯂꯛꯄꯗꯨ ꯎꯠꯂꯛꯏ ꯖꯦꯛꯅ ꯁꯤꯔꯦ ꯈꯟꯅ ꯊꯝꯂꯝꯕ ꯅꯦꯟꯁꯤꯗꯨ ꯍꯧꯖꯤꯛ ꯁꯤꯔꯝꯗ꯭ꯔꯦ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯇꯞꯅ ꯁꯠꯇꯣꯛꯂꯒ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯕꯤꯒꯤ ꯏꯅꯥꯛꯇꯨꯗ ꯋꯥꯅ ꯂꯥꯛꯏ ꯕꯣꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯅꯦꯟꯁꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯍꯧꯖꯤꯛ ꯅꯦꯟꯁꯤꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯖꯦꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯖꯦꯛꯇꯨ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯛꯏ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯗꯣꯔꯕꯦꯜ ꯑꯗꯨꯗ ꯆꯦ ꯑꯃꯅ ꯅꯞꯁꯤꯟꯗꯨꯅ ꯗꯣꯔꯕꯦꯜꯗꯨ ꯃꯇꯣꯝꯇ ꯑꯗꯨꯝ ꯈꯣꯡꯍꯟꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯂꯦ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯆꯪꯂꯛꯂꯒ ꯖꯦꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯅꯦꯟꯁꯤꯅ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯖꯦꯛꯇꯨ ꯆꯩꯅꯥꯗꯨꯅ ꯇꯞꯅ ꯀꯨꯟꯊꯔꯛꯏ ꯑꯗꯨꯗꯒꯤ ꯅꯦꯟꯁꯤꯅ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛꯏ ꯍꯧꯖꯤꯛ ꯖꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯅꯦꯟꯁꯤꯗꯨ ꯂꯃꯟ ꯈꯨꯝꯂꯝꯅꯕ ꯇꯨꯡꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯣꯔꯛꯏ ꯃꯍꯥꯛ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯉꯁꯥꯏ ꯁꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯊꯣꯛꯈꯤꯕ ꯏ ꯃꯌꯥꯝꯗꯨꯒ ꯁꯣꯔꯣꯛꯀꯤ ꯅꯥꯀꯜ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯦꯟꯁꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯕꯨꯁꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯔ ꯑꯃ ꯈꯥꯝꯂꯛꯏ ꯀꯥꯔ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯀꯥꯔ ꯑꯣꯏꯔꯝꯃꯤ ꯃꯄꯥꯅ ꯈꯥꯔ ꯈꯥꯝꯃꯛꯏꯕꯗꯨ ꯑꯅꯛꯄꯗ ꯅꯦꯟꯁꯤꯒꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯕꯒꯤꯅꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯃꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯅꯦꯟꯁꯤꯗ ꯊꯧꯅꯥ ꯂꯩꯌꯨ ꯗꯥꯛꯇꯔꯗ ꯄꯨꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯦꯟꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯃꯄꯥꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯐꯤल्म ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ